International Wushu Federation IWUF na yumbu oiduna Tianjin Olympic Center Gymnasium Tianjin China da tha asigi tang kunhumdoi dagi hauduna hayeng March tang kuntramathoi fauba chathagadaba tarasuba World Junior Wushu Championship 2026 da Manipur dagi India gi mahut sinduna chatkiba sanaroi Upendro Thongam na sanagi medal lawrakre. Upendro Thongam Thobal Wang mataba mathak laikai dagi Thongam Prem Kumar Elias Ranjan amasung Thongam nanau leima anigi machanupani. Championship asida Upendro Thongam na sanda masana da kilogram nifu mangagi kanglupta India gi mahut sinduna chatkibani. Ngasi sanakiba final bout ta Uzbekistan gi sanaroi Abdullah Rakhmanov ka sanakibada Upendro Thongam na mai paktuna lemjaningai oiraba sanagi medal adu lawrakpa ngamkibani. Ningsingba yabadi Upendro Thongam na quarter final match da Ukraine gi Imir Nurutinov maithiba piramlaba matungda ngarang sanakiba semi final da Armenia gi Grisa Ali Khanyan bu maithiba piramduna final changlakibani. Upendro Thongam hauzik Army Boys Silong da lairiba tongan ba national amadi international gi thakta medal kaya lawrakraba Wushu sanaroi amani.